Hey guys, welcome back to another video. Mayam ay ngasi se hakjang kitang nuaite duna ayam kana active oi bangam zadre mayam waro piba de. Wahai ama fawba haidringa gi mamangda ai bu nungsibiba ai bu support obiba mi pum khudingmakpu thank you very much. Nahan aina post ama thaga chakhibada mayamna nungsiba wahai adu yamna haibirakpa ai bodu amna nungsibibado urubada mayami comments ing do parubada yamna haraw mandana ngakhu emotional oi thore duga yamna harawe admaina yamna support obirakpado yamna kai haidono puning jan nungsedo thank you so much aduga ngasigi video se sem da ba da badegi semjarak pane sem bana phabra haina khanbadegi semjarak pane aduga ngasigi video asida wafam ani ahum khatang important oi haina khanjaba hai bana phare haina khanba wafam khara khatang haija ke haina semjarak pane aibu nungsibiba miyoi singna aibu ngakpi gani khanjai aduga sigumba negativity gi maramda semba video ase sigi video asina aroiba oirasano haina aina hope tawjari ngasigi video asida aina maru oina points ahum khatang da panjage point ahum ase comments ahum gi reply ka loina na ai panjage aina panjagadoriba comments sing jigi maming sing jidi ai haiza roige hapti hapcharange swaida dubu ai gi chinsina di ai moi maming sing jai haiza ningdre me waro bibya de ahan bagisina copy tawradi dress khudingmak loina manana tawbangam halo tanja cha dragadi manaba phangdrsu ya adubu thibada yam laina phanggadaba firosu leitaba natte nangi channel di chama da chama khetnare yengbada nuaite phanek firol haibasidi ifangda phangba potni wire nangi di thagat pa photo khudingmak loina hek khetnai sigi comments ina ahambada ai haijage aina recreation video tawba horaise chahi ani pharakadore aigi channel hobudagi yingbiba mi singna de khangbiramgani aduga aina recreation tawraise mi se around 30 mukti surba male adu mi 30 dugi mi amagi photo picture yamdrabada mari hairase ko 4 into 30 3 4 12 120 pictures ne minimum ko 120 pictures ai recreate tawjakreba adu 120 picture do ai khatang na tawine ai ki sakpham am khatang sina recreate tawjakhibane ba 120 pictures to adu taragadi manaba 120 pictures da 50% at least 40% da manara ju yam manare haina aina de khanjaiba aduna adum mana halaga leibadu di I think habiti that's not possible possible oramba mi amada adubu ai goina di aduma di possible oijadre ngam yare makhaidi ai manana bu hona jaibako aduga sigi chama da chama khetnare harba sigi points simadi ai ta sengna yajaningde aigi side tegi sungya yajaningde simadi kaigina habada chama da chama khetna bududi oide haina khalle ai isana one honaraga hotna one tawraga hona jabane yare makhai manana hona jabane yam manabasu yawbane aduga maroina recreation video je karino have a meaning se khangdana yengbirak pajing je tasengna wa haigada base kai haidono khangre recreation haije aina mi duga chamana na tambana teba mi amaga je yam khenai aina phatngyam na honarazu mi dugi posture khuding mak amta chamana manaba di sungoi oiroba adubu yari makhaidi manana bhonai aduga recreation haije kaino recreating the old one haibne ba hana thokiba thodoma hana lekhraba picture amabu just nongna amuka haipet manana recreate tawba haibne ba masida chamana ni haba leite du chamana cham khenare nangi di tawrupa khudingmak nangna tawrupa khudingmak loina ma khenai haibasi madita sene ajaningde aduga firol wire ga yaba khotpa phane khaise di laibani khotpani haibasing simasu mi khudingmak ki family da dress leiba khudingmak manade somgi family da mayam leibiram bai akhogi family da leiram bai siloi ma khene aduga aigi video singda mingondagi waibadum yawi ainauna pidagi imana pidagi lekai dagi aisu angambade dum honari neba aina adu gamna recreation tawraising do ai ngata nateba awaiba mayam yawi neba do yam sa aise hachanu aitaba yu khonje khara kana tawre ado ma haijage recreation video gi meaning khangdaba oitaragadi yengbigano aduga yengaga pamde haraga su
mande hairagasu mande haibiramo aduga chamada chama khetnare haiba wadumadi tasengna ai yajaningdra aduga ani subada aina maru oi haina khanjaba wafam amatang ko sigi comment sigi reply ga lona na pisage migi khurkhul muka siga nangi zero muka siga di chana bada loire he family khudi makta khurkhul muka loina mak laigani haiba laite aduga ai di leisabine khoi mungda leise angang nupi macha ngaktane aduna muka gumba sumaina khurkhul muka setpa khotpa kai di sette aduga nahan aina wairu badusu ai enau nupi amadagi wairu bane areba kharana tawjabane sengna hargadi ai hanjan mamangda su haikre areba kharana yana bo khotna bane ai gi channel di ado sumaina comparison tawba haitare aina khoi ajaning da base comparison tawba aina picture recreate torba Madugi mana leibegi sajabane madi mo oibegi sajabane ko aduga mo oiba lesabi oiba wa khaksunatana araiba mina set pani leto mina set tabani arrange to bungam daba aina setare yari makhai dei ju color do yellow oiraga manana ba haidana at least color phaudi manari dana aduna sumana comparison tawbasima ai ta sengna asimuk wakhal pikpa sigi misak simuk pukchel pikpa mize yamna lerangani thajade somje pukchel yamna pi e khara wakhal do chawthokpa tambiyo sim haijage aduga mathangi ahum suba aina yamna ngasigi video sigi main focus se sigi ahum suba comment sine ko sigi jisu sigi misak simak na ju pibire e comment se nang saudi sauno masi madi sathina paktre he complexion ju costume su siga haipet manaba comment amadana yam paktre na sakto yam thiye musu yam na muye sigi comment sinden deng sigi main point se haija batare aina agi mamangi video amada agi thaina gi anga oringa gi video ma agi anga oringa gi story ama share tawjagi bane mayam da mayam yingbi biar madi khangbiram gani aina anga oringa da mina agi color bu yengaga thina lakna biba dagi kahani yamna inferiority complex fawn ki bakot ki mayam ama ai haije ki bane ngasi ju aroi bo oina amutanga panjage anga oringa dagi aigi color related nuai taba thodok am thoki school chat patanba school halak pa ikai ba tuition chat patanba degi mayam pun batan ba ikai ba mina kai harakani laknarakani khanbada mi puning daba adeki dagi setting ba color dress setting ba dress color set pa phangtaba yellow color example yellow red green sigumba colorful ba color je set pa phangakte yellow color guys aina set la is kuiraktri chahi yamdri aina yellow color set la is thaina di ngamamde mina si set la di mina kai haina kini khanbada mina laknar kani is khanbada yamna inferiority complex laire e mayamna budi nushi bidana engonda scam khajan gano moi thabak lai tabaini adu di hairiba ko aisu khange adubu taseng na kuchu muri bami yamna height yamna nemi bami yamna noiri bami yamna kangi bami mokhoi dadi nuai taba phawbane mayamna budi nushi bidana haibi buane du mayamna khangdaba wane ba taseng na dumaina tori bami du di am nuai tabane ba duna sumaina nuai taba mayam leire e aduna sigi points sigi topic se haitare sigi kuchumu begi topic adegi sumaina sigi topic simadi ai tasengna accept to busungam ngamoy ai channel da khatang nate YouTube da khatang nate ai real life da ju ai sigi topic simadi ai accept sung to de adum ai reply back pi atop haning ba haitong na sakthi adu tawi nangi video phajade nangi video se ai yening de nangje kya pakte adagi
nang video se nuaite nang nasakthi haining bahayo adubu color related ko ai usi points sing do haijarage body shaming color shaming discriminate toba dress related discrimination dagi family status discrimination ko sigumba points sing je amata agi channel sida haibirakanu simadi ai tasengna accept to bungam jaroi aduga matung tarakpa sigi video sigi matung tarakpa video singda karigumba aina hosik mathakta panjakriba wahai singdo aina comments yaw ba thengna je taragadi ai report tawjagani simadi mayang waro birno sigi topic se ai khatangi nate akhoi mayam puna leminari ba mayam sik mayam gisune ai khatang aingonda khatangi nate sidi mayam gisune aina mayam da je ever to hanjaninge some video sibu yelbiriba somgi imanabi imanaba inanupi iche moida su hangbiyo kuchumuba imanabi leibiragadi hangbiyo moida nangoda kari phaw mina si hairakpada yamna nemba imanaba leragadi hangbiyo moida bainang kari phaw inanga smaina mina yam neme khole hairakpada taseng na moi answer reply do mayam tabiyo adum aingonda phaw ba nungai taba smaina moi su nungai taba dum hairakani aduna sigumba points singje panba video ya comments yaw targadi ai report tawjagani ai gi site tagi aina angamba kai haini react tawjarakani simadi ai mayamda haijari mi khudimmak perfect kasu oidabane sigumba comments bibira iba somju award pa dum leibiramgani adubu ai mingonda kemta lalude ai gi physical structure je mayam nang somna pambidabane pambitragadi yengbigano ai mayam da kemta aran ba tawjade yari makai ai ngamjaba khrana mayam bu entertain tawna bo hona jabane ai gi video se pambitragadi dum yengbigano kasum takaide ai bu tasena nusibiba mi khitang khakna yenga ju dum penjai ai adubu encourage to bining drama maksu discourage to biram gano ai hanjan jan so haijari aphaba wahai haining dragadi karim ta haibiram gano aduga phatta wahai hairaga mi bu thamoi nungai handaba degi mi bu kai hani mi gi interest hatri ba to bigano habati yamwana semga charak pai gi kai hani confidence yamwana semga charak ne pi ngai dai confidence am leiramde adu tamna ithanda isana yamwana hotna charak pane aduna thugai be khan bigano hoi mayam nas mai hare hakta thugai bangam gada obudi natte adu targa su ngahaktang de oidi nungai handabadi phawidana ko aduna maina to bigano ado aroi bada video se loi phawbing bitaragadi aroi bada nushita aibu kai hani nushibida basingzina amoy kre moidi masing su yamde duga aibu nushiba mina masing yamna hele simadi ai khangba ngame handaki matang sida aduna yamna thagachari mayam punamakpu yamna thagachari lolomak loi nungsiye aduga aroi ba oina mayamna su toina commenting da habi bado yes I was strong I am strong and I will be strong thank you so much